ꯑꯍꯥꯟꯕꯗ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝꯗ ꯐꯣꯡꯈꯤꯕ ꯄꯥꯎꯆꯦꯁꯤꯡꯗ ꯌꯥꯎꯕ ꯍꯦꯗꯂꯥꯏꯟꯁꯤꯡ ꯑꯃꯨꯛꯇꯪ ꯄꯥꯊꯣꯛꯆꯔꯤ꯫ ꯄꯥꯟꯗꯝ ꯄꯥꯎꯆꯦꯅ ꯐꯣꯡꯂꯤ ꯑꯍꯥꯟꯕꯗ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯂꯥꯟ ꯑꯁꯤ ꯂꯣ ꯑꯦꯟ ꯑꯣꯔꯗꯔꯒꯤ ꯏꯁꯨ ꯈꯛ ꯅꯠꯇ꯭ꯔꯦ ꯅꯦꯁꯅꯦꯜ ꯁꯦꯀ꯭ꯌꯨꯔꯤꯇꯤꯗ ꯊ꯭ꯔꯦꯠ ꯂꯥꯛꯂꯦ ꯑꯣ ꯏꯕꯣꯕꯤꯅ ꯍꯥꯏꯔꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯆꯥꯗ 40 ꯇꯣꯂꯣꯞ ꯈꯛꯀꯤ ꯑꯣꯖꯥ ꯑꯣꯏꯔꯝꯕꯒ ꯆꯞ ꯃꯥꯟꯅꯔꯦ ꯏꯗꯨꯀꯦꯁꯟ ꯃꯤꯅꯤꯁꯇꯔꯅ ꯍꯥꯏꯔꯤ꯫ ꯑꯦꯝꯕꯨꯂꯦꯟꯁ ꯁꯤꯖꯤꯟꯅꯗꯨꯅ ꯑꯦꯇꯦꯛ ꯆꯠꯊꯔꯕꯁꯤꯡꯒꯤ ꯃꯊꯛꯇ ꯈꯨꯗꯛꯇ ꯂꯩꯉꯥꯛꯅ ꯑꯦꯛꯁꯟ ꯂꯧꯗꯨꯅ ꯃꯤꯌꯥꯝꯒꯤ ꯊꯥꯖꯕ ꯃꯥꯡꯍꯜꯂꯣꯏꯗꯕꯅꯤ ꯀꯣꯀꯣꯃꯤꯅ ꯍꯥꯏꯔꯤ꯫ ꯃꯈꯥ ꯇꯥꯅ ꯑꯁꯨꯝꯅꯁꯨ ꯐꯣꯡꯕꯤꯔꯤ ꯆꯠꯅ ꯀꯥꯡꯂꯣꯟ ꯋꯥꯡꯃꯗ ꯗ꯭ꯔꯣꯟ ꯑꯦꯇꯦꯛ ꯇꯧꯔꯛꯂꯤꯕ ꯑꯁꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯦꯗꯚꯥꯏꯖꯔꯅ ꯃꯇꯤꯛ ꯆꯥꯕ ꯑꯦꯛꯁꯟ ꯂꯧꯒꯗꯕꯅꯤ ꯑꯃꯨꯛꯀꯣꯅ ꯍꯥꯏꯔꯤ꯫ ꯇꯤ ꯔꯟꯖꯤꯠ SSCCꯒꯤ ꯆꯦꯌꯔꯄꯔꯁꯟ ꯑꯣꯏꯅ ꯋꯥꯁꯛ ꯂꯧꯈ꯭ꯔꯦ ꯑꯁꯨꯝꯅꯁꯨ ꯐꯣꯡꯕꯤꯔꯤ꯫ ꯇꯣꯈꯥꯏꯅ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯇꯥꯜꯂꯤꯕ MLAꯁꯤꯡ ꯆꯩꯔꯥꯛ ꯄꯤꯅꯕ ꯐꯦꯗꯔꯦꯁꯟ ꯑꯣꯐ ꯍꯥꯎꯃꯤꯅ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯗ ꯇꯛꯁꯤꯟꯈ꯭ꯔꯦ꯫ ꯏꯔꯥꯡ ꯑꯁꯤ ꯀꯅꯥꯅ ꯊꯣꯛꯍꯟꯕꯅꯣ ꯍꯥꯏꯕ ꯁꯦꯟꯇꯔꯗ ꯈꯨꯠ ꯊꯤꯟꯗꯨꯅ ꯇꯥꯛꯄ ꯉꯝꯗꯕꯅ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯄ ꯉꯝꯗꯕꯅꯤ ꯃꯍꯦꯁꯣꯔꯅ ꯍꯥꯏꯔꯤ꯫ RK ꯏꯃꯨꯅ ꯑꯃꯤꯠ ꯁꯥꯍꯗ ꯃꯦꯃꯣꯔꯦꯟꯗꯝ ꯄꯤꯁꯤꯟꯈ꯭ꯔꯦ꯫ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯇ ꯌꯨꯅꯤꯐꯥꯏꯗ ꯀꯃꯥꯟ ꯁꯤꯟꯅꯕ ꯃꯇꯝ ꯑꯣꯏꯔꯤ꯫ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯁꯤꯡꯒꯤ ꯃꯊꯛꯇ ꯑꯀꯟꯕ ꯑꯣꯐꯦꯟꯁꯤꯞ ꯆꯠꯊꯒꯗꯕꯅꯤ MWFꯅ ꯍꯥꯏꯔꯤ꯫ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯁꯤꯡ ꯂꯥꯛꯁꯤꯟꯕ ꯉꯝꯗꯕ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯃꯣꯔꯦꯜ ꯒ꯭ꯔꯥꯎꯟꯗ ꯐꯝ ꯊꯥꯗꯣꯛꯐꯝ ꯊꯣꯛꯏ CPIꯅ ꯍꯥꯏꯔꯤ꯫ ꯗ꯭ꯔꯣꯟ ꯁꯤꯖꯤꯟꯅꯗꯨꯅ ꯕꯣꯝꯒꯤ ꯑꯦꯇꯦꯛ ꯆꯠꯊꯔꯛꯄ ꯑꯦꯟꯇꯤ ꯏꯟꯗꯤꯌꯟꯒꯤ ꯊꯧꯑꯣꯡꯅꯤ ꯁꯦꯟꯇꯔꯅ ꯆꯞ ꯆꯥꯕ ꯈꯣꯡꯊꯥꯡ ꯂꯧꯈꯠꯐꯝ ꯊꯣꯛꯏ ꯖꯣꯏ ꯀꯤꯁꯟꯅ ꯍꯥꯏꯔꯤ꯫ ꯃꯈꯥ ꯇꯥꯅ ꯑꯁꯨꯝꯅꯁꯨ ꯐꯣꯡꯂꯤ ꯃꯃꯥ ꯍꯥꯠꯄꯒꯤ ꯂꯃꯟ ꯁꯤꯡꯐꯝ ꯊꯣꯛꯏ ꯃꯤꯅ ꯍꯧꯔꯛꯇ꯭ꯔꯤꯕ ꯃꯈꯩ ꯌꯥ ꯀꯥꯗꯨꯅ ꯂꯩꯕꯒꯤ ꯃꯇꯝ ꯅꯠꯇ꯭ꯔꯦ ꯏꯃꯥꯁꯤꯡꯅ ꯍꯥꯏꯔꯤ꯫ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡꯒꯤ ꯊꯧꯑꯣꯡ ꯂꯩꯉꯥꯛꯅ ꯀꯌꯥꯝ ꯀꯨꯏꯅ ꯌꯦꯡꯗꯨꯅ ꯂꯩꯈꯤꯒꯗꯧꯔꯤꯕꯅꯣ ꯑꯩꯁ ꯒꯤꯇꯥꯖꯦꯟꯅ ꯍꯥꯏꯔꯤ꯫ CM ꯁꯤꯟꯗꯣꯛꯅꯕ WMCꯅ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯗ ꯇꯛꯁꯤꯟꯈ꯭ꯔꯦ꯫ ꯀꯨꯀꯤꯅ ꯂꯥꯟ ꯇꯧꯔꯒ ꯈꯨꯜ ꯉꯥꯛꯄꯁꯤꯡꯗꯒꯤ ꯈꯨꯠꯂꯥꯏ ꯂꯧꯈꯠꯄꯒꯤ ꯊꯧꯑꯣꯡ ꯈꯨꯗꯛꯇ ꯂꯦꯞꯀꯗꯕꯅꯤ꯫ ꯃꯅꯤꯄꯨꯔꯗ ꯁꯤꯚꯤꯜ ꯋꯥꯔ ꯂꯥꯛꯇ꯭ꯔꯤꯉꯩ ꯂꯩꯉꯥꯛꯅ ꯏꯔꯥꯡ ꯂꯣꯏꯁꯤꯟꯒꯗꯕꯅꯤ ꯅꯦꯁꯅꯦꯜ ꯀꯃꯤꯁꯟ ꯐꯣꯔ ꯁꯦꯗꯨꯜ ꯇ꯭ꯔꯥꯏꯕꯇ IPFMꯅ ꯋꯥꯀꯠꯈ꯭ꯔꯦ꯫ ꯔꯤꯂꯤꯐ ꯀꯦꯝꯞꯒꯤ ꯃꯍꯩꯔꯣꯏꯁꯤꯡ ꯚꯦꯍꯤꯀꯜꯒꯤ ꯈꯨꯗꯣꯡꯆꯥꯕ ꯐꯪꯍꯟꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯃꯈꯥ ꯇꯥꯕ ꯄꯥꯎ ꯁꯟꯗꯣꯛꯅ ꯄꯤꯖꯔꯤ꯫ ꯑꯍꯥꯟꯕꯗ ꯄꯥꯎꯖꯦꯜ ꯅ꯭ꯌꯨꯁ ꯁꯔꯚꯤꯁꯇꯒꯤ ꯂꯧꯈꯠꯆꯔꯤ꯫ ꯄꯨꯡ 24ꯒꯤ ꯃꯅꯨꯡꯗ ꯀꯧꯇ꯭ꯔꯨꯛꯀꯤ ꯊꯧꯗꯣꯛꯇ ꯆꯦꯟꯅꯕ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯁꯤꯡ ꯂꯩꯉꯥꯛꯅ ꯐꯥꯒꯗꯕꯅꯤ JSCꯅ ꯍꯥꯏꯔꯤ꯫ ꯄꯥꯊꯣꯛꯆꯔꯤ꯫ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯗ꯭ꯔꯣꯟ ꯁꯤꯖꯤꯟꯅꯗꯨꯅ ꯕꯣꯝ ꯑꯃꯗꯤ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯄꯗ ꯃꯧ ꯅꯍꯥ ꯑꯃ ꯁꯤꯈꯤꯕ ꯃꯆꯥꯅꯨꯄꯤ ꯑꯃꯁꯨꯡ ꯄꯥꯎꯃꯤ ꯌꯥꯎꯅ 11 ꯑꯁꯣꯛ ꯑꯄꯟ ꯅꯪꯍꯟꯈꯤꯕꯒꯤ ꯃꯥꯌꯣꯛꯇ JSC ꯑꯦꯒꯦꯟꯁ ꯗ ꯕ꯭ꯔꯨꯇꯦꯜ ꯀꯤꯂꯤꯡ ꯑꯣꯐ ꯂꯦꯠ ꯉꯥꯡꯕꯝ ꯑꯣꯡꯕꯤ ꯁꯨꯔꯕꯂꯥꯅ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛ ꯑꯃꯗꯤ ꯁꯦꯟꯇꯔ ꯂꯩꯉꯥꯛꯇ ꯇꯣꯉꯥꯟꯕ ꯗꯤꯃꯥꯟ 7 ꯊꯕꯛꯇ ꯑꯣꯟꯊꯣꯛꯅꯕ ꯇꯛꯁꯤꯜꯂꯛꯂꯤ꯫ JSCꯅ ꯗꯤꯃꯥꯟ ꯇꯧꯔꯤꯕꯁꯤꯡ ꯑꯗꯨꯗꯤ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯁꯤꯡ ꯑꯁꯤꯒꯤ ꯃꯥꯌꯣꯛꯇ ꯈꯨꯗꯛꯇ ꯑꯣꯄꯔꯦꯁꯟ ꯄꯥꯡꯊꯣꯛꯀꯗꯕꯅꯤ꯫ ꯄꯨꯡ 24ꯒꯤ ꯃꯅꯨꯡꯗ ꯉꯔꯥꯡꯒꯤ ꯊꯧꯗꯣꯛ ꯑꯗꯨꯗ ꯍꯛꯊꯦꯡꯅꯅ ꯆꯦꯟꯅꯕꯁꯤꯡ ꯐꯥꯒꯠꯀꯗꯕꯅꯤ꯫ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯁꯤꯡꯒ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯏꯅꯔꯤꯕ ꯁꯨ ꯈꯨꯗꯛꯇ ꯂꯧꯊꯣꯛꯀꯗꯕꯅꯤ꯫ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯁꯤꯡꯗ ꯍꯛꯊꯦꯡꯅꯅ ꯃꯇꯦꯡ ꯄꯥꯡꯂꯤꯕ ꯑꯁꯥꯝ ꯔꯥꯏꯐꯜꯁꯤꯡ ꯃꯅꯤꯄꯨꯔꯗꯒꯤ ꯈꯨꯗꯛꯇ ꯂꯧꯊꯣꯛꯀꯗꯕꯅꯤ꯫ ꯇꯝꯄꯥꯛꯀꯤ ꯆꯤꯡꯒ ꯅꯛꯅꯕ ꯃꯩꯇꯩ ꯈꯨꯜꯁꯤꯡꯗ ꯂꯩꯉꯥꯛ ꯑꯁꯤꯅ ꯆꯞ ꯆꯥꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤꯁꯤꯡ ꯉꯥꯛ ꯁꯦꯟꯒꯗꯕꯅꯤ꯫ ꯂꯣꯏꯅꯅ ꯂꯩꯈꯤꯗ꯭ꯔꯕꯤ ꯑꯃꯗꯤ ꯑꯁꯣꯛ ꯑꯄꯟ ꯅꯪꯍꯧꯔꯤꯕꯁꯤꯡꯒꯤ ꯇꯉꯥꯏꯐꯗꯕ ꯈꯨꯗꯤꯡꯃꯛ ꯂꯩꯉꯥꯛꯅ ꯄꯨꯒꯗꯕꯅꯤ꯫ ꯂꯣꯏꯅꯅ ꯀꯔꯤꯒꯨꯝꯕ JSC ꯑꯁꯤꯅ ꯇꯥꯜꯂꯤꯕ ꯗꯤꯃꯥꯟꯁꯤꯡ ꯑꯁꯤ ꯂꯩꯉꯥꯛꯅ ꯊꯕꯛꯇ ꯑꯣꯟꯊꯣꯛꯇ꯭ꯔꯕꯗꯤ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯒ ꯂꯣꯏꯅꯅ ꯗꯤꯃꯥꯟꯁꯤꯡ ꯑꯁꯤ ꯐꯪꯗ꯭ꯔꯤꯕ ꯐꯥꯎꯕ ꯑꯀꯟꯕ ꯈꯣꯡꯖꯪꯁꯤꯡ ꯆꯪꯁꯤꯟꯒꯅꯤ ꯍꯥꯏꯅ ꯉꯁꯤ ꯂꯩꯈꯤꯗ꯭ꯔꯕꯤ ꯁꯨꯔꯕꯂꯥꯒꯤ ꯄꯣꯛꯅꯐꯝ ꯐꯌꯦꯡꯗ ꯄꯥꯡꯊꯣꯛꯄ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ ꯗꯤꯃꯥꯟꯁꯤꯡ ꯑꯁꯤ ꯂꯥꯎꯊꯣꯛꯈꯤꯕꯅꯤ꯫ ꯀꯪꯂꯥ ꯄꯥꯎꯆꯦꯗꯒꯤ ꯂꯧꯈꯠꯆꯔꯤ꯫ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛ ꯑꯃꯗꯤ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯁꯤꯡꯅ ꯑꯌꯥꯕ ꯄꯤꯕꯗꯒꯤ ꯐꯣꯡꯅ ꯂꯥꯟꯗꯥꯕ ꯉꯝꯂꯤꯕꯅꯤ ꯑꯃꯨꯛꯀꯣꯅ ꯍꯥꯏꯔꯤ꯫ ꯀꯨꯀꯤ ꯖꯣ ꯃꯤꯂꯤꯇꯦꯟꯁꯤꯡꯅ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯅꯕ ꯐꯣꯡꯅ ꯂꯥꯟꯗꯥꯔꯛꯄ ꯉꯝꯂꯤꯕꯁꯤ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠ ꯑꯃꯗꯤ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯁꯤꯡꯅ ꯑꯌꯥꯕ ꯄꯤꯕꯗꯒꯤ ꯐꯣꯡꯅ ꯂꯥꯟꯗꯥꯕ ꯉꯝꯂꯤꯕꯅꯤ ꯍꯥꯏꯅ ꯑꯃꯨꯀꯣꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ P.I. ꯅꯟꯗꯣꯂꯨꯋꯥꯡꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯉꯁꯤ ꯀ꯭ꯋꯥꯀꯩꯊꯦꯜꯗ ꯂꯩꯕ ꯑꯃꯨꯀꯣꯒꯤ ꯑꯣꯐꯤꯁꯇ ꯄꯥꯡꯊꯣꯛꯄ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ ꯅꯟꯗꯣꯅ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯉꯁꯤ ꯐꯥꯎꯕꯗ ꯑꯦꯇꯦꯛ ꯇꯧꯔꯛꯂꯤꯕ ꯃꯐꯝꯁꯤꯡ ꯑꯁꯤ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯁꯤꯡ ꯂꯩꯕ ꯃꯐꯝꯁꯤꯡꯗꯒꯤꯅꯤ꯫ ꯑꯍꯥꯟꯕꯗ ꯃꯤꯌꯥꯝꯒꯤ ꯃꯔꯛꯇ ꯈꯟꯅ ꯆꯩꯅꯕ ꯃꯥꯟꯕꯒꯤ ꯃꯑꯣꯡꯗ ꯇꯧꯔꯝꯂꯒ ꯃꯇꯨꯡ ꯍꯧꯈꯤꯕ 2016ꯒꯤ ꯃꯦ 10ꯗꯒꯤ ꯊꯣꯛꯂꯛꯈꯤꯕ ꯂꯥꯟ ꯑꯁꯤꯗꯤ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯁꯤꯡ ꯂꯩꯕ ꯃꯅꯥꯛ ꯅꯛꯄ ꯃꯐꯝꯁꯤꯡꯗꯒꯤ ꯀꯥꯞꯂꯛꯈꯤꯕ ꯉꯥꯛꯇꯅꯤ꯫ ꯃꯁꯤꯗ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯁꯤꯡꯅ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯗꯅ ꯂꯩꯔꯛꯈꯤꯕ ꯉꯥꯛꯇꯅꯤ꯫ ꯃꯇꯝ ꯈꯔ ꯏꯔꯥꯡ ꯅꯦꯝꯂꯨꯔꯕ ꯃꯇꯨꯡ ꯉꯔꯥꯡ ꯁꯦꯞꯇꯦꯝꯕꯔ 1ꯗꯒꯤ ꯌꯥꯝꯅ ꯀꯟꯕ ꯗ꯭ꯔꯣꯟꯒꯤ ꯑꯦꯇꯦꯛ ꯌꯥꯎꯅ ꯕꯣꯝ ꯀꯥꯞꯊꯔꯛꯇꯨꯅ ꯀꯧꯇ꯭ꯔꯨꯛꯇ ꯃꯄꯥꯝꯗ ꯂꯥꯛꯆꯕ ꯃꯧ ꯅꯍꯥ ꯑꯃ ꯂꯩꯈꯤꯗ꯭ꯔꯦ꯫
masana sohankhre adu oiba taragadi India gi Prime Minister na irang asi yamna fagatle hairubadugi mahira kuki militant singna landaning matamda landaba hatning matamda hat pangamniba sinadi India lenga ki manungda aronba agenda ama leibanane hojik Manipur gi lusingba singsu thauna phadopiro imaibel sing khulngakpa sing soktanaba phadanaba khwangchet setuna lambi sorokta tholaktuna khongjang changchin biu haiki mama hatpagi laman singham to i mina haroktriba makai ya kaduna leibagi matam natre ima singna hairi pathokchari mama hatpagi laman singham to i mina haroktriba makai ya kaduna leibagi matam natre haina Indigenous Mothers Association Haumi Imagi President Dr. Sanatamphana Phongdorokpa Chirol amana hairi Chirol asina mama kaya minungsi khangdana hatkre mapuroiba masung masa hatkibagi mikap mirau kholna nille iyumi kai mai thaduna tanthokre yalhomi sing lambigi chakni ba oire masigi laman singham to i mina haroktriba makai ya kaduna leibagi matam natre ipai puna ikhoida sinaramba iramdam asi mitopki makhutta tare aikoi mai thiraba mitambalgumna malemyamna ure makhoiba soba para ama tambidragadi tungi mirolna ikhoibu ngakpiroi British ki mayokta ngak yolakhidra ipai pusing adugi masa masuni haiba kaupam thokte aikoi gi mayokta leiba khudingmak yeknaba oina para tambiba mathau tai iram damasina India da pundringai ningkha tamna leiringai iningthau singna khuntak khunkha gi yelhomi sing nungsi chanana lengak lamme mapandagi haijalakpa khongjai singbu waraktuna lamhendana thamki lamhenba singbu lamdamasidagi tanthokhtuna warakhi adubu India da pullaba matung asida ikhoigi yelhomi sing asibu thawoina namthanaba amadi muthatnaba phongna koki mitop singda matiang pangbagi thawong asina lamdamasigi myamna sakti pairiba lengak mapu singi mayokta leiraknabagi lambi ama namduna pire lengak pairiba angamba singna khulai khongotpagi mahut matamasiga suna chanaba khulai sing myamda sinapam toi matamasigi khwaidagi matik makun leiba khulai sing pairaga landarak liba aikhoigi misam hat liba singbu ngak pasianba ngamdana leiringai khulai laukhatlaga misam myam hathan bagi thawong makha tana tawroidabani haina cherola sina makha tarakli CM sinoknaba WMC na Prime Minister da taksin kre hojik oiriba Manipur gi phibam asi luchingba ama sindoklabadi soidanamaki mahusagi punsida hanjilaknaba honaba khumang chawshinba ngamgani haibagi thajaba Manipur myamna hojik thengnariba awaba asi kokhanbinaba atuba matamda Manipur gi Chief Minister sindokpinaba World Mitai Council WMC na Prime Minister da chirol ama pisinduna taksin kre WMC gi Chairman Haikrujam Nabasyamna Kuriak Piduna Prime Minister da Pisin Kiba Chirola Duda Haukiba Sahi Lisingani Kulhumdoigi May Ahomdagi Kulai Paiba Chin Kuki Group Singna Manipurgi Yelhomi Singi Maru Oina Mitai Purki Matakta Lan Chataraktuna Lamdamasigi Myamgi Awapagi Pankai Amagi Manungda Ngasi Phauba Leiri Manipurda Mamang Sahidagi Mitai da Landarak Liba Chin Kuki Group Sing Asi Government of India gi Suspension of Operation Su Agreement Sign taunaribani aduba Manipur da irang tholakpadagi state asida Indian Army amasung Assam Rifles personnel lising humpurom deploy tauduna leiri adubu suna maram oiduna security forcing asina Chinkuki group sing asigi mathakta karisu tobu ngamdana leiri Chinkuki group asigi kadar lising ani ka sani ni haina su group asigi wangang loina TV interview amada phongdok pa leikre Manipur na kumja lising ama samapan phumapan ge India ge saruk ama oirakpadagi lamdam asigi myamna awaba kaya mayokna tuna lakli aduba mamangda awaba mayokna kibasing adudi political gi oiba maramnani adubu hojik awaba mayokna riba asina khulai paibasingna thokhanba awabani maram asina hojik tholiba awaba asi India lengakna puksel sengna honarabadi hingsa ge thodok-sing asi khudakta lephanwa ngamgani haibagi thajabasu cherola duna thamli laibak thibadi Manipur lengak ke lusingba che minister na tha tara truk suraklaba irang asi ngasi phawba laksin mangamdana leiri ngarang su Imphal West ke National Sports University ge manakta Chinkuki singna landaduna nupi ama hat khibaga loinana kaya amana so apan nanghan khre maramasina sigumba phibam asida athuba matamda luchingba ama sinba mathau tare hainasu
PM ꯒꯤ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯟꯈꯤ꯫